ꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅꯥꯏꯗꯕ ꯈꯜꯂꯤꯕ ꯃꯈꯩ ꯂꯣꯏꯈꯟꯗꯕ ꯅꯧꯅ ꯈꯣꯡꯗꯥꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯣꯡꯊ꯭ꯔꯃꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2023 ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265 ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 40 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯨꯞꯅ ꯁꯩꯔꯦꯡ 5 ꯈꯛ ꯈꯟꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 40 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯥꯜ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝꯒꯤ ꯁꯩꯔꯦꯡ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯕꯤꯔꯤꯕ ꯑꯣꯖꯥ ꯑꯥꯔꯦ ꯃꯩꯅꯥꯝ ꯃꯁꯥꯃꯛ ꯑꯍꯥꯟꯕ ꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯥꯔꯦ ꯃꯩꯅꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡꯊꯥ ꯂꯦꯞꯂꯔꯕꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝꯕꯤ ꯏꯪ ꯇꯞꯂꯕꯤ ꯅꯪꯅ ꯏꯃꯥꯡꯗ ꯅꯪꯕꯨ ꯎꯗ꯭ꯔꯕ ꯂꯩꯉꯝꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯅꯪꯒꯤ ꯀꯣꯀꯤꯜꯕꯨ ꯉꯝꯖꯕꯤ ꯈꯣꯟꯖꯦꯜꯇꯕꯨ ꯏꯈꯧ ꯂꯥꯡꯂꯦ ꯊꯃꯣꯏꯁꯤꯅ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯂꯩꯅꯝꯗꯒꯤꯁꯨ ꯍꯦꯜꯂꯕꯤ ꯅꯪꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤ ꯂꯩꯅꯝꯁꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯝꯅꯤꯡꯂꯛꯂꯤ ꯂꯩꯉꯝꯗꯔꯦ ꯑꯆꯤꯛꯄꯗ ꯏꯊꯟꯇ ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯕꯁꯟꯇ ꯔꯤꯇꯨꯅ ꯂꯥꯛꯄꯗ ꯃꯧ ꯀꯪꯂꯥ ꯎꯄꯥꯟꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯅꯪꯒꯤ ꯃꯩꯊꯣꯡ ꯊꯥꯖꯕꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯌꯦꯅꯤꯡ ꯍꯨꯜꯂꯦ ꯃꯁꯤꯕꯨ ꯃꯄꯨꯒꯤ ꯀꯔꯤ ꯅꯣꯡꯗꯝꯅꯣ ꯅꯪꯅ ꯄꯣꯝꯁꯥꯠꯅꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯟꯗ ꯂꯩꯅꯝꯁꯤꯅ ꯂꯩꯇꯥꯗꯔꯦ ꯊꯃꯣꯏꯁꯦ ꯏꯈꯧ ꯂꯥꯡꯂꯦ ꯂꯩꯔꯥꯡꯒꯤ ꯂꯩꯍꯤꯇꯕꯨ ꯉꯥꯎꯆꯠꯅꯔꯦ ꯅꯪꯒꯤ ꯅꯒꯨꯟꯅ ꯂꯩꯀꯣꯜ ꯑꯃꯠꯇꯒꯤ ꯂꯩꯔꯥꯡꯁꯨ ꯃꯤꯇꯥꯔꯨꯗ꯭ꯔꯦ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯕꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯤꯕ ꯁꯩꯔꯦꯡꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 40 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯃꯣꯏꯔꯥꯡꯊꯦꯝꯑꯣꯡꯕꯤ ꯃꯂꯥꯂꯩꯃꯒꯤ ꯁꯩꯔꯦꯡ ꯉꯥꯏꯖꯔꯛꯄꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯦꯗꯥꯝ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯉꯥꯏꯖꯔꯛꯄꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯣꯏꯔꯥꯡꯊꯦꯝꯑꯣꯡꯕꯤ ꯃꯂꯥꯂꯩꯃ ꯍꯩꯔꯣꯛ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ
ꯅꯣꯂꯨꯛꯆꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯉꯥꯏꯖꯔꯛꯄꯅꯤ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯦꯡꯂ ꯁꯪꯒꯥꯏꯅꯨꯡꯗ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯦꯡꯂ ꯁꯪꯒꯥꯏꯅꯨꯡꯗ ꯃꯜꯂꯕ ꯍꯛꯆꯥꯡꯁꯤꯅ ꯇꯦꯛꯈꯠꯍꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯌꯦꯡꯂꯤꯕꯅꯤ ꯌꯦꯡꯅꯤꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯇꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯇꯕꯨ ꯑꯩꯁꯨ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯦꯡꯂ ꯊꯃꯣꯏꯅꯨꯡꯗ ꯃꯜꯂꯕ ꯋꯥꯈꯜꯅ ꯇꯦꯛꯈꯠꯍꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯈꯜꯂꯤꯕꯅꯤ ꯈꯟꯅꯤꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯈꯜꯇꯕꯨ ꯇꯦꯜꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯥꯏꯕꯪ ꯁꯤꯟꯊꯥꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯜꯂꯤꯉꯩ ꯅꯨꯃꯤꯠꯅ ꯁꯨꯝ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯀꯩꯗꯧꯉꯩꯅꯣ ꯂꯥꯛꯀꯗꯕ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯊꯨꯡꯂꯕꯒꯤ ꯍꯔꯥꯎꯕ ꯃꯤꯅꯣꯛꯇꯣ ꯆꯠꯂꯝꯗꯥꯏꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡꯁꯤꯗ ꯊꯦꯡꯅꯔꯔꯦ ꯉꯁꯤꯗꯤ ꯅꯪꯒ ꯍꯣ ꯅꯪꯒ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯂꯝꯕꯤ ꯑꯅꯤꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯗ꯭ꯔꯕ ꯈꯣꯡꯆꯠꯅꯤꯅꯦ ꯀꯥꯏꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯕꯨ ꯁꯔꯨꯛ ꯌꯥꯗꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦꯅꯦ ꯍꯥ ꯌꯥꯎꯕꯒꯦꯅꯦ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯤ ꯋꯥꯔꯤꯒꯤ ꯃꯄꯨꯜꯅꯤ ꯀꯣꯛꯊꯣꯡ ꯐꯥꯔꯕ ꯅꯠꯇ꯭ꯔꯗꯣ ꯀꯣꯛꯊꯣꯡ ꯐꯥꯔꯕ ꯅꯠꯇ꯭ꯔꯗꯣ ꯁꯦ ꯊꯣꯡꯒꯠꯂꯝꯒꯦ ꯅꯀꯣꯛꯊꯛꯇ ꯅꯨꯡꯁꯤꯒꯤ ꯄꯣꯠꯂꯨꯝꯁꯦ ꯅꯨꯡꯁꯤꯒꯤ ꯄꯣꯠꯂꯨꯝꯁꯦ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯅꯤ ꯈꯜꯍꯧꯔꯣꯀꯣ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯅꯤ ꯈꯜꯍꯧꯔꯣꯀꯣ ꯅꯨꯡꯁꯤꯕꯤ ꯍꯣ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦꯗ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯦꯡꯂ ꯁꯪꯒꯥꯏꯅꯨꯡꯗ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯦꯡꯂ ꯊꯃꯣꯏꯅꯨꯡꯗ ꯍꯣ ꯁꯪꯒꯥꯏꯅꯨꯡꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 34ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯎꯆꯣꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯧꯀ꯭ꯔꯥꯛꯄꯝ ꯏꯕꯦꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯁꯪꯒꯥꯏꯅꯨꯡꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯦꯗꯥꯝ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯁꯪꯒꯥꯏꯅꯨꯡꯗ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯁꯟꯒꯥꯏꯅꯨꯡꯗ ꯍꯥꯡꯗꯣꯛꯂꯨꯏ ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯏꯔꯝꯃꯤ ꯄꯥꯔꯤ ꯄꯨꯔꯤꯁꯤꯡꯅ ꯃꯃꯣꯝꯁꯤꯡꯒꯤ ꯆꯠꯅ ꯄꯊꯥꯞ ꯇꯧꯒꯗꯕ ꯃꯊꯧ ꯃꯄꯥꯔꯤꯁꯤꯡꯒꯤ ꯊꯅꯝꯃꯤ ꯈꯣꯡꯒꯨꯜ ꯅꯨꯡꯄꯥꯛ ꯊꯛꯇ ꯊꯅꯝꯃꯤ ꯈꯣꯡꯒꯨꯜ ꯅꯨꯡꯄꯥꯛ ꯊꯛꯇ ꯎꯂꯝꯃꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯂꯝꯃꯤ ꯃꯐꯝ ꯂꯣꯏꯅꯥꯏꯗꯅ ꯀꯂꯝꯃꯤ ꯃꯐꯝ ꯂꯣꯏꯅꯥꯏꯗꯅ ꯏꯇꯤꯍꯥꯁꯀꯤ ꯂꯩꯃꯥꯏꯗ ꯁꯅꯥ ꯏꯌꯦꯛꯅ ꯏꯇꯤꯍꯥꯁꯀꯤ ꯂꯩꯃꯥꯏꯗ ꯁꯅꯥ ꯏꯌꯦꯛꯅ ꯊꯥꯈꯤ ꯊꯋꯥꯏ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯊꯥꯈꯤ ꯊꯋꯥꯏ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯊꯦꯡꯅꯈꯤ ꯂꯥꯂꯣꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯦꯡꯅꯈꯤ ꯂꯥꯂꯣꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯩꯊꯥꯕꯅ ꯋꯥꯠꯂꯒꯗꯕꯤ ꯃꯥꯏꯊꯣꯡ ꯁꯥꯏꯅꯣꯟꯗꯣ ꯖꯣꯝ ꯖꯣꯝ ꯊꯣꯜꯂꯝꯃꯤ ꯆꯦꯡꯇꯛ ꯉꯛꯁꯝꯗ ꯀ꯭ꯌꯥꯝꯒꯩ ꯂꯤꯐꯥꯡ ꯐꯤꯗꯣꯜ ꯁꯦꯠ ꯊꯣꯜꯂꯝꯃꯤ ꯆꯦꯡꯇꯛ ꯉꯛꯁꯝꯗ ꯀ꯭ꯌꯥꯝꯒꯩ ꯂꯤꯐꯥꯡ ꯐꯤꯗꯣꯜ ꯁꯦꯠ ꯃꯣꯏꯊꯥꯞ ꯅꯥꯏꯕꯒꯤ ꯇꯔꯦꯡꯈꯣꯜ ꯃꯣꯏꯊꯥꯞ ꯅꯥꯏꯕꯒꯤ ꯇꯔꯦꯡꯈꯣꯜ ꯂꯨꯛꯃꯥꯏ ꯐꯝꯕꯤ ꯄꯂꯦꯝꯁꯤꯡ
ꯃꯩꯉꯥꯟꯗꯣ ꯕꯣꯗꯣꯜꯒꯤ ꯅꯨꯡꯁꯤꯗꯔꯥ ꯂꯨꯛꯃꯥꯏ ꯐꯝꯕꯤ ꯄꯂꯦꯝꯁꯤꯡ ꯃꯩꯉꯥꯟꯗꯣ ꯕꯣꯗꯣꯜꯒꯤ ꯅꯨꯡꯁꯤꯗꯔꯥ ꯀꯥꯔꯤ ꯕꯤꯁꯥ ꯏꯔꯥꯡ ꯀꯩꯊꯦꯟ ꯈꯣꯝꯗꯣꯟ ꯃꯩꯔꯧꯕꯤ ꯅꯆꯥꯗꯣ ꯀꯥꯎꯐꯗꯦꯀꯣ ꯀꯪꯂꯩ ꯄꯥꯛꯀꯤ ꯏꯃꯣꯝꯁꯤꯡ ꯈꯣꯝꯗꯣꯟ ꯃꯩꯔꯧꯕꯤ ꯅꯆꯥꯗꯣ ꯀꯥꯎꯐꯗꯦꯀꯣ ꯀꯪꯂꯩ ꯄꯥꯛꯀꯤ ꯏꯃꯣꯝꯁꯤꯡ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯐꯝꯗ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯐꯥꯔꯁꯤ ꯁꯒꯥꯏ ꯊꯛꯇ ꯄꯣꯛꯅꯐꯝꯒꯤꯗꯃꯛ ꯐꯥꯔꯁꯤ ꯁꯒꯥꯏ ꯊꯛꯇ ꯄꯣꯛꯅꯐꯝꯒꯤꯗꯃꯛ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔ ꯀꯣꯏꯔꯦꯡ ꯖꯨꯕꯔꯥꯖ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔ ꯀꯣꯏꯔꯦꯡ ꯖꯨꯕꯔꯥꯖ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯈꯤꯕꯒꯤ ꯁꯥꯊꯨꯞꯈꯤꯕꯗꯥꯏ ꯃꯥꯏꯆꯧ ꯇꯔꯦꯠ ꯁꯥꯊꯨꯞꯈꯤꯕꯗꯥꯏ ꯃꯥꯏꯆꯧ ꯇꯔꯦꯠ ꯁꯦꯝꯃꯦ ꯂꯩꯒꯤ ꯁꯩꯖꯥ ꯀꯠꯂꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯁꯦꯝꯃꯦ ꯂꯩꯒꯤ ꯁꯩꯖꯥ ꯀꯠꯂꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯥꯎꯔꯦ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕꯤꯔꯨꯔꯣ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕꯤꯔꯨꯔꯣ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯊꯋꯥꯏꯅ ꯀꯔꯝꯕ ꯋꯥꯍꯟꯊꯣꯛꯅꯣ ꯃꯁꯤꯅ ꯀꯔꯝꯕ ꯋꯥꯍꯟꯊꯣꯛꯅꯣ ꯃꯁꯤꯅ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯂꯣꯟ ꯑꯊꯣꯏꯕꯤꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯂꯣꯟ ꯑꯊꯣꯏꯕꯤꯅꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯤꯄꯥꯜ ꯇꯥꯡꯒꯨꯝꯁꯦ ꯃꯤꯔꯣꯜꯗ ꯃꯤꯄꯥꯜ ꯇꯥꯡꯒꯨꯝꯁꯦ ꯃꯤꯔꯣꯜꯗ ꯆꯦꯟꯊꯔꯨꯔꯕ ꯁꯥ ꯏꯔꯣꯡ ꯐꯥꯡꯅ ꯇꯤꯃꯤꯟꯅꯔꯁꯦ ꯏꯄꯥꯛꯁꯤꯗ ꯏꯃꯥꯒꯤ ꯆꯦꯟꯊꯔꯨꯔꯕ ꯁꯥ ꯏꯔꯣꯡ ꯐꯥꯡꯅ ꯇꯤꯃꯤꯟꯅꯔꯁꯦ ꯏꯄꯥꯛꯁꯤꯗ ꯏꯃꯥꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠꯁꯤꯡꯗꯨꯅ ꯇꯩꯁꯤꯟꯒꯅꯣ ꯏꯒꯤ ꯀꯥꯂꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠꯇꯨꯅ ꯇꯩꯁꯤꯟꯒꯅꯣ ꯏꯒꯤ ꯀꯥꯂꯤ ꯁꯦꯝꯒꯅꯣ ꯃꯣꯡꯐꯝ ꯆꯨꯞꯈꯠꯀꯅꯣ ꯃꯩꯔꯤ ꯇꯥꯍꯟꯒꯅꯣ ꯇꯥꯡꯒꯣꯏ ꯅꯁꯥꯒꯤ ꯏꯇꯤꯍꯥꯁꯄꯨ ꯇꯥꯍꯟꯒꯅꯨ ꯇꯥꯡꯒꯣꯏ ꯅꯁꯥꯒꯤ ꯏꯇꯤꯍꯥꯁꯄꯨ ꯊꯝꯂꯁꯦ ꯁꯥꯔꯗꯨꯅ ꯁꯅꯥ ꯁꯪꯒꯥꯏꯅꯨꯡꯗ ꯁꯅꯥ ꯁꯪꯒꯥꯏꯅꯨꯡꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 34ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯈꯨꯂꯦꯟꯗ ꯂꯩꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛ ꯁꯅꯥꯒꯤ ꯁꯩꯔꯦꯡ ꯌꯨꯝꯕꯤꯔꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡꯊꯣꯝꯕꯝ ꯃꯩꯄꯥꯛ ꯁꯅꯥꯒꯤ ꯃꯁꯥꯃꯛꯀꯤ ꯈꯣꯟꯊꯣꯛꯇ ꯌꯨꯝꯕꯤꯔꯦꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯌꯨꯝꯕꯤꯔꯦꯟ꯫ ꯍꯥꯏꯅꯔꯤ ꯑꯍꯟꯁꯤꯡ ꯑꯣꯖꯥꯁꯤꯡꯅ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯈꯜꯂꯒ ꯑꯈꯪ ꯑꯍꯩ ꯃꯔꯨꯁꯤꯡꯅ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯁꯦꯜ ꯀꯌꯥ ꯇꯤꯡꯅ ꯏꯔꯤ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ꯫ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯗꯤ ꯏꯪꯒ꯭ꯔꯦꯖꯤ ꯍꯤꯟꯗꯤ ꯑꯣꯃꯤꯌꯥꯗ ꯉꯥꯎꯍꯜꯂꯤ꯫ ꯏꯆꯥꯕꯨ ꯍꯩꯁꯅꯨ ꯈꯪꯁꯅꯨ ꯃꯃꯥꯟꯅꯕꯒ ꯃꯤꯃꯥꯟꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯡꯅꯕ ꯐꯥꯎꯕ ꯃꯤꯔꯣꯟꯅ ꯋꯥꯏ ꯆꯥꯏꯅꯔꯤ꯫ ꯏꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯤꯡꯕꯨ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯁꯤꯡꯅ ꯎꯅ ꯎꯅ ꯃꯤꯠꯇꯥꯡꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯗꯕ ꯉꯝꯗꯦ ꯃꯤꯄꯥꯏꯗꯕ ꯉꯝꯗꯦ꯫ ꯑꯁꯥꯝꯒꯤ ꯃꯤꯇꯩꯂꯣꯟ ꯕꯥꯡꯂꯥ ꯃꯌꯦꯛꯄꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯄꯥꯕꯤꯈꯤꯗ꯭ꯔꯥ? ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯑꯁꯥꯝꯒꯤ ꯃꯤꯇꯩꯅ ꯄꯥꯕ ꯊꯣꯛꯀꯗ꯭ꯔꯥ? ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯔꯨꯕ ꯈꯣꯡꯐꯝꯅꯤ꯫ ꯊꯣꯛꯂꯛꯂꯣ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯗꯀꯤ ꯑꯣꯖꯥꯁꯤꯡ ꯀꯟꯕꯤꯔꯔꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯇꯥꯛꯄꯤꯔꯣ ꯇꯝꯕꯤꯔꯔꯣ ꯃꯤꯇꯩꯂꯣꯟ ꯃꯌꯦꯛꯄꯨ ꯑꯁꯥꯝꯗꯒꯤ ꯃꯥꯡꯈꯤꯗꯅꯕ ꯅꯨꯡꯁꯤꯔ ꯏꯔꯣꯜꯕꯨ꯫
ꯂꯣꯏꯔꯦ Saireng isi aibatisi thoramashigi marfutara suba tangkaki saireng pathopagi thoramashida manga suba saireng oina lakwacheri Assamgi hojai panagi manung channa leiriba Lanka-gi thoren khun haina khangnariba Dokhin Balohondar khulenda leiriba Laisram Navakumar-gi saireng o ima palem nungsibiyu haina mingtholaba saireng ase Laisram Navakumar ingkumja chatrama Mafutara humdoigi September thagi nongsing taruk tapoi panthaugi mingna Laisram Bijoy haina kawi mahigi thakna undergraduate ni professional qualification na diploma in computer application ni Laisram Navakumar Navaratna Gold Company da manager oina thabak taubagi G5 security service da supervisor ama oina thau taubagi Khaidem courier service da accountant oina thabak taubagi Asian Holidays and Expedition da executive account and admin oina thabak taubagi experience lay Lanka-gi thoreng khunda leiba The Dragon Band na honaduna Nongthamam Kamal amasung Laisram Navakumar anina producer oiduna ingkumja lisingani kungi October thagi nongsing taramathoi All Assam Manipuri Student Union Hojai District Committee gi mifamda release tawkhiba Nongthamam Kamal gi patriotic song Mitailon ase phongbada mateng pangkhi Laisram Navakumar gi saireng o ima palem nungsibiyo asibu pathoktuna tahanjariba Nongthamam Kamal isamak o ima palem nungsibiyo Ima ginathanungda matam pumba potha janingi Ima gitampakta matam pumba sana janingi Minungsi chenbi imagi pauktak pauksondi Panglabanasagi mantrani Maliamda leiri makai Thaujal ngambi imao Thaujal biu nasabu Thaugal ngambi imao Thauna lingjen hapiu Loi jare